ꯋꯥꯔꯤꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯦꯡꯉꯣ ꯃꯤꯒꯤ ꯃꯄꯣꯠꯁꯦ ꯀꯥ ꯍꯦꯟꯅ ꯄꯥꯝꯃꯒꯁꯨ ꯐꯠꯇꯕ ꯂꯥꯛꯑꯦꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯠꯇꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯕꯁꯦ ꯑꯐꯕ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯍꯥꯏꯕꯁꯤꯅꯤ ꯋꯥꯔꯤꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯁꯦ ꯇꯨꯝꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯥꯅ ꯃꯥꯒꯤ ꯃꯥꯝꯃꯁꯦ ꯑꯍꯤꯡ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯄꯣꯠꯁꯦ ꯂꯧꯍꯧꯒꯅꯤ ꯀꯃꯥꯏꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯍꯨꯔꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯁꯤ ꯃꯥꯁꯦ ꯑꯍꯤꯡꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯁꯤꯗꯒꯤ ꯀꯔꯝꯅ ꯃꯥꯒꯤ ꯃꯣꯏꯕꯨꯡꯁꯦ ꯂꯧꯍꯧꯒꯗꯒꯦꯅ ꯈꯟꯕꯗ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯃꯥꯁꯦ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥ ꯅꯨꯄꯥꯁꯤ ꯃꯥꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯑꯦ ꯑꯗ ꯃꯥꯒꯤ ꯃꯥꯃꯗꯣ ꯀꯧꯊꯣꯔꯛꯑꯦ ꯃꯥꯃ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯥꯃꯁꯦ ꯇꯨꯝꯕ ꯌꯥꯗꯕꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯪꯒꯣꯜꯁꯤꯗ ꯃꯥꯁꯦ ꯐꯝꯃꯒ ꯂꯩꯔꯝꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯦ ꯃꯥꯃ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯒꯗꯣꯏꯔꯦ ꯑꯗꯨꯅ ꯑꯩꯍꯥꯛ ꯑꯃꯨꯛꯇꯪ ꯏꯔꯨꯖ ꯃꯥꯏꯊꯖꯔꯨꯈꯤꯒꯦꯅ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯐꯤꯕꯔꯣꯟꯗꯨ ꯄꯨꯔꯒ ꯃꯥꯁꯦ ꯇꯨꯔꯦꯟꯗ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨ ꯆꯞ ꯆꯥꯅ ꯃꯉꯣꯟꯗ ꯊꯣꯛꯂꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯉꯥꯏꯔꯛꯄꯗ ꯃꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯥꯝꯃꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯥꯝꯃꯗꯨꯅ ꯅꯨꯄꯥꯗꯒꯤ ꯂꯩꯔꯝꯃꯤꯕ ꯀꯥꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯀꯣꯏꯊꯤ ꯊꯤꯔꯦ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯊꯧꯌꯣꯝꯗꯨ ꯌꯦꯡꯉꯀꯥꯟꯗ ꯌꯥꯝꯅ ꯐꯖꯕ ꯃꯣꯏꯕꯨꯡ ꯑꯃ ꯊꯦꯡꯅꯔꯦ ꯃꯣꯏꯕꯨꯡꯗꯨ ꯃꯥꯅ ꯈꯪꯂꯦ ꯑꯣ ꯉꯔꯥꯡ ꯃꯥꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯈꯤꯕ ꯊꯣꯛꯑꯗ ꯊꯣꯛꯄ ꯃꯣꯏꯕꯨꯡꯗꯣ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯦꯅ ꯃꯥꯅ ꯃꯣꯏꯕꯨꯡꯗꯣ ꯄꯥꯏꯔꯒ ꯃꯥꯅ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯅꯨꯄꯥꯗꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗꯨꯗ ꯖꯪꯒꯜꯗ ꯆꯦꯟꯈ꯭ꯔꯦ ꯃꯃꯥ ꯅꯨꯄꯥꯗꯣ ꯇꯞꯅ ꯃꯥꯒꯤ ꯏꯔꯨꯖꯕ ꯊꯣꯛꯄ ꯂꯣꯏꯖꯕ ꯂꯣꯏꯔꯒ ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯥꯃꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯃ ꯀꯧꯕꯗ ꯈꯨꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯆꯪꯉꯀꯥꯟꯗ ꯃꯥꯒꯤ ꯄꯣꯄꯣꯛ ꯃꯆꯩ ꯃꯌꯥꯝꯁꯦ ꯆꯩꯈꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯗꯩꯗꯤ ꯈꯪꯂꯦ ꯃꯥꯅ ꯑꯣ ꯑꯩꯒꯤ ꯃꯥꯃꯁꯤꯅ ꯑꯩꯒꯤ ꯌꯥꯝꯅ ꯋꯥꯅ ꯐꯪꯖꯔꯛꯄ ꯃꯣꯏꯕꯨꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯥꯁꯦ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯅꯤ ꯃꯥꯅ ꯃꯄꯨꯟꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯇꯧꯖꯔꯨꯕ ꯃꯥꯒꯤ ꯃꯍꯩꯗꯣ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯐꯪꯒꯗꯕꯗꯣ ꯂꯃꯈꯥꯡꯗ ꯃꯥꯡꯈ꯭ꯔꯦ ꯂꯃꯈꯥꯡꯗ ꯃꯥꯡꯕꯗꯒꯤꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯃꯨꯛꯀ ꯍꯜꯂꯒ ꯃꯥꯅ ꯏꯁꯣꯔꯁꯦ ꯅꯤꯡꯉꯨꯔꯒ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯐꯪꯅꯕ ꯍꯣꯠꯅꯒꯦꯅ ꯑꯃꯨꯛ ꯆꯞ ꯌꯨꯡ ꯂꯦꯞꯄꯦ ꯑꯗꯒꯤꯗꯤ ꯃꯥ ꯑꯃꯨꯛꯀ ꯎꯃꯪꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯥꯁꯦ ꯃꯥꯅ ꯍꯥꯟꯅ ꯅꯤꯡꯂꯝꯕ ꯏꯁꯣꯔꯗꯣ ꯅꯤꯡꯅꯕ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯅꯤꯌꯣꯝ ꯄꯨꯌꯣꯝꯗꯣ ꯐꯖꯅ ꯇꯧꯔ ꯃꯇꯨꯡꯗ ꯏꯁꯣꯔꯗꯣ ꯅꯤꯡꯕ ꯍꯧꯔꯦ ꯃꯥꯒꯤ ꯅꯤꯡꯕ ꯌꯥꯝꯅ ꯑꯈꯥꯡ ꯀꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯏꯁꯣꯔꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯏꯁꯣꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯦ ꯍꯦ ꯅꯨꯄꯥ ꯍꯟꯗꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯃꯨꯛ ꯅꯤꯡꯂꯒꯤꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯑꯋꯥꯕ ꯈꯣꯡꯅꯅꯕ ꯃꯣꯏꯕꯨꯡ ꯑꯃ ꯄꯤꯈ꯭ꯔꯕꯗꯥꯏ ꯃꯣꯏꯕꯨꯡ ꯑꯗꯨꯅ ꯅꯍꯥꯛ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤ ꯑꯃꯨꯛ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯁꯤꯅꯤ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅꯅ ꯍꯥꯏꯔꯛꯑꯦ ꯍꯦ ꯏꯁꯣꯔ ꯅꯍꯥꯛꯅ ꯄꯤꯕꯤꯕ ꯃꯣꯏꯕꯨꯡ ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯗꯅ ꯑꯩꯍꯥꯛ ꯌꯨꯝ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯂꯃꯈꯥꯡꯗ ꯑꯩꯒꯤ ꯃꯥꯃꯒꯤ ꯌꯨꯝꯗ ꯑꯩꯅ ꯂꯦꯛꯂꯨꯕꯗꯒꯤ ꯃꯥꯃ ꯃꯕꯨꯛ ꯐꯠꯇꯕ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯃꯣꯏꯕꯨꯡ ꯑꯗꯨ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯩꯍꯥꯛꯀꯤ ꯃꯣꯏꯕꯨꯡ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯑꯩꯒꯤ ꯃꯣꯏꯕꯨꯡ ꯑꯗꯨ ꯐꯪꯅꯅꯕ ꯎꯄꯥꯏ ꯑꯃꯇꯪ ꯏꯁꯣꯔꯅ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯏꯁꯣꯔꯗꯣ ꯉꯥꯛꯇꯪ ꯈꯜꯂꯦ ꯐꯔꯦ ꯅꯍꯥꯛꯀꯤ ꯃꯣꯏꯕꯨꯡ ꯑꯗꯨ ꯐꯪꯅꯅꯕ ꯑꯩꯍꯥꯛꯅ ꯅꯉꯣꯟꯗ ꯑꯗꯨꯒꯤ ꯃꯣꯏꯕꯨꯡꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯣꯏꯕꯨꯡ ꯑꯃ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯃꯣꯏꯕꯨꯡ ꯑꯁꯤꯗꯤ ꯙꯞꯀꯤ ꯃꯣꯏꯕꯨꯡ ꯀꯧꯒꯅꯤ ꯁꯤꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯣꯏꯕꯨꯡꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯌꯨ ꯑꯩ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯅꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯁꯤꯡꯁꯦ ꯍꯦꯟꯀꯠꯅ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯤ ꯑꯍꯨꯝ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯃꯁꯤꯡꯗꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯕꯗꯨꯗꯒꯤ ꯃꯊꯛꯇ ꯀꯥ ꯍꯦꯟꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯊꯣꯛꯄꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯣꯏ ꯁꯤꯒꯤ ꯃꯣꯏꯕꯨꯡꯁꯦ ꯄꯨꯔꯣ ꯅꯪꯒꯤ ꯃꯥꯃ ꯌꯨꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯃꯒꯅꯤ ꯃꯥ ꯇꯥꯅꯅꯕ ꯅꯪꯅ ꯅꯤꯅꯤꯡꯕ ꯄꯣꯠ ꯅꯠꯇ꯭ꯔꯒꯅ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯅꯤꯌꯨ ꯃꯉꯣꯟꯗ ꯇꯥꯍꯜꯂꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯃꯣꯏꯕꯨꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯐꯪꯒꯅꯤ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯪ ꯇꯧꯔꯣ ꯍꯥꯏꯔꯝꯃꯒ ꯏꯁꯣꯔꯁꯦ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯆꯠꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯅꯨꯄꯥꯗꯣ ꯍꯔꯥꯎ ꯑꯣ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯍꯥꯏꯔꯝꯃꯕꯅꯤꯅ ꯐꯪꯒꯅꯤꯅ ꯃꯥꯒꯤ ꯃꯣꯏꯕꯨꯡꯁꯤꯗ ꯍꯜꯂꯛꯑꯦ ꯍꯥꯟꯅꯒꯨꯝ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯝꯃꯗꯨꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯜꯂ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯥꯝꯃꯁꯤꯅ ꯃꯉꯣꯟꯗ ꯐꯝꯃꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡ ꯅꯨꯄꯥꯗꯨꯅꯗꯤ ꯃꯉꯣꯟꯗ ꯄꯥꯈꯠꯇꯅꯕ ꯃꯑꯣꯡꯁꯦ ꯃꯥꯅ ꯈꯪꯉꯤ ꯃꯥꯃ ꯂꯩꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯀꯧꯔꯛꯄꯅꯤ ꯑꯗꯒꯤꯗꯤ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛꯁꯦ ꯑꯁꯨꯝ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯑꯩꯍꯥꯛꯁꯦ ꯍꯟꯖꯤꯜꯂꯦ ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯨ ꯃꯥꯃ ꯑꯩꯍꯥꯛꯁꯦ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯃꯣꯏꯕꯨꯡꯗꯣ
ꯃꯗꯨꯗꯒꯤ ꯑꯩꯍꯥꯛꯁꯤ ꯈꯔ ꯍꯦꯟꯅ ꯌꯥꯝ ꯁꯛꯇꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯣꯏꯕꯨꯡ ꯑꯃ ꯄꯥꯝꯕꯗꯒꯤ ꯑꯩꯍꯥꯛ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯉꯨꯕꯅꯤ ꯁꯤ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯀꯥꯏꯅ ꯃꯥꯁꯤ ꯆꯤꯡꯅꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯃꯉꯣꯟꯗ ꯀꯜꯂꯛꯄ ꯑꯃ ꯌꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯥꯁꯦ ꯍꯥꯏꯐꯦꯠ ꯈꯟꯕꯗꯤ ꯍꯧꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯃꯗꯨꯗꯩ ꯉꯁꯤ ꯈꯛꯇꯪꯒ ꯃꯥꯒꯤ ꯌꯨꯝꯁꯦ ꯂꯦꯛꯆꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯅꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯕꯨꯡ ꯂꯩꯌꯨ ꯂꯩꯌꯨ ꯅꯪꯅ ꯑꯄꯥꯝꯕ ꯅꯪ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯗꯣ ꯑꯗꯨ ꯂꯩꯔꯣ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯅꯪꯒꯤ ꯆꯥꯅ ꯊꯛꯅ ꯄꯨꯔꯛꯑꯒꯦ ꯁꯤꯅꯤ ꯃꯥꯃ ꯇꯧꯕꯤꯔꯨꯔꯅꯨ ꯑꯩꯍꯥꯛ ꯑꯗꯨꯒꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯅꯠꯇꯦ ꯑꯩꯍꯥꯛ ꯏꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦꯅ ꯍꯥꯏꯔꯦ ꯃꯥꯁꯤꯀꯣ ꯑꯗꯒꯤꯗꯤ ꯅꯨꯄꯥꯗ ꯆꯪꯈ꯭ꯔꯦ ꯃꯥꯏ ꯃꯥꯃꯁꯦ ꯀꯜꯂꯛꯄ ꯑꯃ ꯌꯥꯎꯔꯦ ꯍꯟꯗꯛꯇꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯟꯅꯒꯤꯗꯒꯤ ꯍꯦꯟꯕ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯛꯄꯅꯤꯅ ꯃꯥꯁꯦ ꯃꯁꯥꯗ ꯈꯣꯏꯔꯥꯡꯕ ꯈꯣꯏꯁꯥꯎꯅꯕ ꯑꯃ ꯐꯥꯎꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯃꯥꯃꯁꯤꯅ ꯌꯦꯡꯒꯦꯅ ꯃꯥꯁꯦ ꯆꯪꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯊꯣꯡꯒꯤ ꯑꯍꯣꯕ ꯀꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯦꯟꯁꯤꯜꯂꯝꯃꯦꯕꯀꯣ ꯑꯣꯡꯂꯤ ꯃꯈꯣꯟꯗꯪ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯃꯥꯃꯁꯤꯅ ꯃꯥꯒꯤ ꯊꯣꯡꯕꯥꯟꯁꯤꯗ ꯂꯨꯝꯃꯒ ꯂꯩꯔꯦ ꯃꯥꯒꯤ ꯃꯥꯃꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯁꯅꯤꯟꯁꯦ ꯍꯧꯖꯤꯛꯀꯤ ꯏꯅꯤꯟꯁꯦ ꯀꯅꯥꯅ ꯃꯃꯥꯡ ꯅꯤꯄꯥꯗꯨꯅ ꯐꯪꯉꯤ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯔꯀꯥꯟꯗ ꯃꯃꯥꯡ ꯅꯤꯄꯥꯗꯨꯅ ꯃꯣꯏꯕꯨꯡꯗ ꯍꯥꯏꯔꯦ ꯃꯣꯏꯕꯨꯡ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯆꯥꯅꯕ ꯌꯥꯝ ꯍꯥꯎꯕ ꯄꯨꯈꯝ ꯑꯃꯇꯪ ꯊꯣꯛꯂꯛꯑꯣ ꯁꯤꯅꯤ ꯑꯗꯨꯒꯤ ꯃꯣꯏꯕꯨꯡꯗꯨꯅ ꯉꯁꯥꯏꯒꯤ ꯙꯞꯀꯤ ꯃꯣꯏꯕꯨꯡꯗꯣ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯙꯞꯀꯤ ꯃꯣꯏꯕꯨꯡꯗꯨꯅ ꯍꯥꯏ ꯑꯃꯠꯇ ꯅꯠꯇꯦ 2 ꯊꯣꯛꯀꯦ 3 ꯊꯣꯛꯀꯦ 4 ꯊꯣꯛꯀꯦ 5 ꯊꯣꯛꯀꯦ 6 ꯊꯣꯛꯀꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛꯀꯁꯨ ꯑꯝꯇ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯑꯃꯒ ꯌꯥꯝꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯇꯦꯡꯀꯣꯠ 2ꯗꯒ ꯊꯣꯛꯑꯁꯤꯅꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯤ ꯃꯣꯏꯕꯨꯡꯗꯨꯅ 2ꯇ ꯅꯠꯇꯦ 3 ꯊꯣꯛꯀꯦ 4 ꯊꯣꯛꯀꯦ 5 ꯊꯣꯛꯀꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯕꯀꯣ ꯑꯗꯨ ꯊꯣꯛꯄꯗꯤ ꯊꯣꯛꯇꯕ ꯑꯗꯨꯗꯒꯤꯗꯤ ꯁꯨꯝ ꯍꯥꯏꯔꯝꯕꯗꯨꯗꯤ ꯃꯥꯅ ꯁꯤꯗꯤ ꯌꯥꯝꯅ ꯐꯕ ꯃꯣꯏꯕꯨꯡꯅꯤꯅ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯥꯁꯦ ꯊꯝꯖꯤꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯆꯥꯕ ꯁꯥꯔꯦ ꯃꯥꯁꯦꯀꯣ ꯃꯅꯨꯡꯗꯨꯗ ꯃꯈꯣꯟꯁꯦ ꯇꯥꯅꯕ ꯌꯥꯝ ꯍꯥꯎꯕ ꯀꯩꯅꯣ ꯆꯥꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯇꯥꯍꯜꯂꯦ ꯃꯥꯒꯤ ꯃꯥꯃꯁꯦ ꯃꯄꯥꯟꯗ ꯂꯩꯕꯗ ꯃꯁꯥꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕꯀோ ꯑꯁ ꯁꯤꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯣꯏꯕꯨꯡꯁꯤꯗꯤ ꯁꯨꯞꯅꯒꯤ ꯑꯍꯨꯝ ꯈꯛꯇꯪ ꯊꯣꯛꯄ ꯄꯣꯠꯅꯤ ꯑꯗꯨ ꯍꯟꯗꯛꯀꯤꯁꯤ ꯃꯥꯒꯤꯁꯤꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤꯅ ꯃꯣꯏꯕꯨꯡ ꯑꯃꯅꯤꯅ ꯁꯤꯗꯤ ꯑꯩ ꯃꯁꯤ ꯑꯣꯏꯅ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯟꯅꯒꯤꯗꯨꯒ ꯐꯥꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯤꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯃꯨꯛꯀꯁꯨ ꯑꯍꯤꯡ ꯇꯨꯝ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯍꯌꯦꯡꯗꯤ ꯑꯩ ꯁꯣꯏꯗꯅ ꯀꯩꯅꯣ ꯑꯣꯏꯔꯅꯤ ꯑꯗꯨꯒꯤ ꯃꯣꯏꯕꯨꯡꯗꯨꯃ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯃꯥꯃꯗꯣ ꯍꯥꯟꯅꯒꯨꯝ ꯃꯥꯁꯦ ꯃꯪꯒꯣꯟꯗ ꯐꯝꯃꯒ ꯂꯩꯔꯝꯃꯦ ꯉꯟꯅ ꯁꯤꯗꯤ ꯃꯥ ꯏꯔꯨꯖꯕ ꯆꯠꯈꯤꯕꯒ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯂꯧꯔꯒꯦꯅ ꯃꯥꯒꯤ ꯃꯃꯥ ꯅꯨꯄꯥ ꯊꯣꯛꯂꯛꯑꯦ ꯃꯥ ꯇꯧꯔꯦꯗꯣ ꯑꯣꯏꯅ ꯇꯧꯔꯦ ꯃꯥꯁꯦ ꯈꯜꯂ ꯃꯥ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦꯕꯀꯣ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯑꯩꯍꯥꯛ ꯏꯟꯇ ꯏꯔꯨꯖꯔꯨꯈꯤꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦꯅ ꯏꯕꯨꯡ ꯏꯔꯨꯖꯔꯨꯔꯣ ꯀꯥꯏ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯃꯥꯃꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯣꯏꯕꯨꯡꯗꯣ ꯄꯨꯁꯜꯂꯒ ꯃꯥꯒꯤ ꯃꯣꯏꯕꯨꯡꯗꯣ ꯍꯟꯗꯛꯇꯤ ꯃꯣꯏꯕꯨꯡꯁꯤ ꯏꯐꯣꯡ ꯊꯅꯝꯃꯦ ꯈꯤꯇꯪ ꯀꯩꯅꯣꯗꯒ ꯃꯆꯤ ꯑꯃꯗ ꯂꯣꯠꯁꯤꯜꯂꯒ ꯌꯥꯝ ꯀꯟꯅ ꯂꯣꯠꯂꯝꯗ꯭ꯔꯦ ꯃꯣꯏꯕꯨꯡꯗꯣ ꯑꯣꯟꯅ ꯊꯣꯛꯑꯦ ꯑꯁꯦꯡꯕꯗꯨꯒ ꯑꯗꯒꯤ ꯙꯞꯀꯤ ꯃꯣꯏꯕꯨꯡꯗꯨꯒ ꯑꯣꯟꯅ ꯊꯣꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯃꯥꯃꯗꯣ ꯍꯟꯗꯛꯇꯤ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯃꯥꯒꯤ ꯐꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯅꯕ ꯑꯩꯅ ꯃꯥꯒꯤ ꯅꯝꯕꯣ ꯊꯕꯣ ꯇꯧꯗꯅ ꯃꯥꯒꯤ ꯇꯧꯗꯅ ꯆꯦꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯍꯤ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯂꯥꯟꯊꯣꯛꯑꯒ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯗꯨꯅ ꯇꯥꯟꯅꯔꯁꯨ ꯐꯪꯗꯅꯕ ꯀꯥꯏꯅ ꯃꯑꯣꯡꯗ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯋꯥꯔꯛꯏ ꯃꯁꯥꯁꯦ ꯋꯥꯔꯛꯄꯗꯒꯤꯗꯤ ꯃꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗꯒꯤ ꯃꯥꯅ ꯍꯥꯏꯔꯦ ꯃꯣꯏꯕꯨꯡ ꯑꯩꯍꯥꯛ ꯏꯁꯤꯡ ꯑꯊꯟꯕ ꯄꯥꯇ꯭ꯔ ꯑꯃꯇꯪ ꯊꯣꯛꯂꯛꯑꯣ ꯑꯩ ꯏꯁꯤꯡ ꯑꯃ ꯈꯧꯔꯥꯡꯉꯦ ꯍꯥꯏꯕꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯕꯨꯡꯗ ꯀꯔꯤ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯃꯠꯇ ꯅꯠꯇꯦ 2 ꯊꯣꯛꯀꯦ 3 ꯊꯣꯛꯀꯦ 4 ꯊꯣꯛꯀꯦ 5 ꯊꯣꯛꯀꯦ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯊꯣꯛꯄꯗꯤ ꯑꯝꯇ ꯊꯣꯛꯇꯕ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯔꯤꯅꯣꯅꯦ ꯃꯁꯤꯗꯤꯅ ꯑꯃꯨꯛ ꯈꯜꯂꯦ ꯃꯥꯒꯤꯁꯦ ꯀꯩꯅꯣꯝꯃ ꯁꯣꯏꯔꯝꯕ ꯃꯥꯜꯂꯦ ꯁꯤꯗꯤ ꯏꯁꯤꯡꯗꯤ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯅ ꯀꯧꯔꯒꯦ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛꯀ ꯃꯣꯏꯕꯨꯡ ꯑꯩꯒꯤ ꯑꯍꯥꯎꯕ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯕ ꯄꯨꯈꯝ ꯑꯃ ꯂꯣꯏꯅ ꯁꯨꯅ ꯊꯣꯛꯂꯛꯑꯣ ꯁꯤꯅꯦꯕꯀꯣ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠ 2ꯒ ꯊꯣꯛꯂꯛꯑꯣ ꯁꯤꯅꯤ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯕꯨꯡꯗꯨꯅ ꯀꯔꯤ ꯍꯥꯏ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇ ꯅꯠꯇꯦ 2 ꯊꯣꯛꯀꯦ 3 ꯊꯣꯛꯀꯦ 4 ꯊꯣꯛꯀꯦ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠꯀꯥꯁꯨ 2ꯗ ꯅꯠꯇꯦ 3 ꯊꯣꯛꯀꯦ 4 ꯊꯣꯛꯀꯦ 5 ꯊꯣꯛꯀꯦ ꯙꯞꯇꯤ ꯑꯗꯨꯝ ꯇꯧꯔꯕꯀꯣ ꯑꯗꯨꯅ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯊꯣꯛꯇ꯭ꯔꯕꯗꯒꯤ ꯂꯥꯁꯇ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯅꯨꯄꯥꯁꯦ ꯑꯁꯤꯗꯤ ꯑꯣꯡꯂꯤ ꯃꯆꯤꯟ ꯈꯛꯇꯪ ꯉꯥꯡꯕ ꯊꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯣꯏꯕꯨꯡꯅꯤꯅ ꯍꯥꯏꯅ ꯇꯧꯗꯦ ꯃꯥꯁꯦ ꯂꯣꯡꯅ ꯇꯥꯔꯒ ꯃꯥꯁꯦ ꯃꯊꯥ ꯁꯥꯗꯅ ꯀꯣꯛꯆꯥꯎꯕꯤꯀꯥꯟ ꯋꯥꯟꯊꯔ ꯇꯥꯔꯦ ꯄꯣꯝ ꯂꯥꯎꯅ
ꯃꯥꯒꯤ ꯍꯥꯟꯅꯒꯤꯗꯨꯁꯨ ꯇꯣꯡꯒꯨꯝ ꯇꯧꯕꯗꯒꯤ ꯃꯥꯁꯦ ꯑꯗꯒꯤ ꯑꯁꯨꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯈꯪꯉꯦ ꯑꯣ ꯃꯣꯏꯕꯨꯡꯁꯦ ꯑꯣꯟꯅꯈ꯭ꯔꯦꯅ ꯍꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯅ ꯍꯜꯂꯛꯑꯦ ꯃꯣꯏꯕꯨꯡꯗꯨ ꯄꯨꯔꯀꯥꯟꯗ ꯃꯌꯨꯝꯗ ꯋꯥꯅ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯣ ꯆꯥꯗꯅ ꯃꯣꯏꯕꯨꯡꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯋꯥꯔꯤꯁꯦ ꯑꯗꯣ ꯋꯥꯔꯤꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯦꯡꯉꯣ ꯃꯤꯒꯤ ꯃꯄꯣꯠꯁꯦ ꯀꯥ ꯍꯦꯟꯅ ꯄꯥꯝꯃꯒꯁꯨ ꯐꯠꯇꯕ ꯂꯥꯛꯑꯦꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯠꯇꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯕꯁꯦ ꯑꯐꯕ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯍꯥꯏꯕꯁꯤꯅꯤ ꯋꯥꯔꯤꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯁꯦ. Thanks for watching. Please like, share and subscribe our channel to watch more interesting videos.